Ngasisu mahusagumna mayamgidamakta nungairaba pungawari ama uduna lakjari. Wari asibu ibirakpa D.N. Kuman. Wari asigi mamingna Mitrangi Pukri. Thaina mamangay hingsabi marangkaina leiringai matam amada laibak amagi mi tadaba chidai amada inakunba hingsaba ama leirami. Hairiba hingsaba ase mathamoy yamna sengba hingsabani. Hairiba hingsaba ase mirakta yamna leijaningba amadi taibang miga pullaga samin thakminaba aduga taibang miga marup sanaba yamna pamba hingsabani. Hingsaba oirabasu mahaki chinjakti miyoibaga chap manai aduga masaksu yamna phajai. Mahakna masak phajariba asisu Mitrangi Pukrigi mapandagini. Miyoiba khudingmakna mahaki manakpu yaurabadi awaba pumba kokhanba ngamba hingsabani. Hingsaba sina inakulibagi maramdi mahaki Mitrangi Pukri amalay Pukri asigi matingnani mahakna inakuliba aduga saning bata sariba tauge haiba kudingmak ngamliba ase Pukri asigi mapanan. Pukri ase Mitrang haibi lairembi amagi Pukrini. Nongma lairembi aduda hingsaba asina Pukri asibu khodol oina nikirami. Lairembi aduna hingsaba ase atay hingsabaga manade mahaki pukning wakal miyoiba amadagi tadana chenba oibana lairembi asinasu Pukri asibu pikibani. Nongmagi numit amada samba kauba lairaba nupa ama madom tarak lam koiba laklami. Samba heriba nupa ase mapanggaldi aduki matik kalli adubu masakti khuthi ama tirami. Maram asina mahakna yum amada thabak sujage hairabasu akiba phangba masak asida ibadagi kana amatana thabak suhandabani. Maram asidagi mahaki lairaba ase kokpa ngamdabani. Aduna sambasu sirasi changachang oiningba ama oirasu yari mahakna sidri phawbadi lamkoiduna leirege khanduna mayumdagi lakibani. Samba poklamba mama mapasu aduki matik masak thirami. Sambana sahi 12 surukpa matamda mama mapa animak nongga khirami. Matam adudagi mahak wana hinjarakibani. Nongmata mabuk thana saba phangjakide. Migi yumdasu thabak suhankide. Maram asina tureldagi nga pharaga saba umangdagi sa pharaga chaba asumna tawna hinglakibani. Samba lakpa matamda sagol tongduna lakpa nate makhongna laklibani. Maram aduna mafam amadagi mafam amada chatpada aduki matik kuina changlami. Adugi mathakta mabuksu aduki matik lamganmo oibana lamsang lakpada yamna waba haibado oirami. Sambana asum lakpana laphu pambi marangkaina hoba umang ama yawaklami. Umang adu hek yawbaga laphoi amunbagi manamna umang ado sinmatungna namlaki. Samba maikei kadomdagi lakliba manamno haina manatun ado thangatuna manam namduna maikei yenglami. Sambanadi khangdabagini umang ase hingsabi amagi umangni adubu sambadi karisu khangjaramde. Hingsabi ase laphoi yamna pamba hingsabi amani. Maram aduna laphu marangkaina hoba umang ase magi oikibani. Laphoi amunbagi manam namba asidadi sambagi mabuk ado nungpan onba haibado oirami. Maram aduna laphoi amunba panba laphu pandi thirami. Mahakna asum thirakpada kona thangda laphoi panba laphu pambi khara thengnarami. Hairiba laphoi pambi adudagi amunba laphoi laphang khara hektuna ukhong amada ngathaduna chaduna leirami. Laphoi mayamdo chasilubada samba masa ado kok takre. Maram aduna ukhongduda adumak ngathaduna tumkirami. Ngayhak pothaba adudadi masa ado asiba amagum isisiba makai tumthakirami. Samba mabuk yamna chawba mapanggal yamna kanba oibana akiba karisu leitana asongba suklaba umang aduda aki tujungba leitana potharibani. Amaromdana umang adubu senariba hingsabi adusu magi machanupi amaga machanupa amaga laphoi mulamlani charusi haiduna umangda paliba amunba laphoi chaba laklami. Hingsabi adusu Mitrang haiba maramna laphoi amunba saba laktringai umang asida amunba laphoi laphang masing kayano haiba khanglabani. Maram aduna masing khaidoktuna mama macha makhoi ahum yenakrabani. Masanupi aduga machanupa aduga su magi thungnakiba laphoi masingdo amamamta hektuna asum charami. Mama hingsabi adudi magi thungkiba laphoi masingdo chaba loirami.
ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯒꯤ ꯂꯐꯣꯏ ꯃꯁꯤꯡ ꯑꯋꯥꯠꯄꯗꯣ ꯍꯦꯛ ꯍꯦꯛꯇꯨꯅ ꯃꯆꯥꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯆꯥ ꯑꯅꯤꯒꯤ ꯁꯔꯨꯛ ꯁꯨꯒꯗꯕ ꯂꯐꯣꯏ ꯂꯐꯥꯡ ꯈꯔꯇꯃꯛ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯂꯐꯣꯏ ꯑꯃꯨꯟꯕꯗꯤ ꯄꯥꯟꯕ ꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯃꯥ ꯍꯤꯡꯆꯥꯕꯤꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯗꯣ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ "ꯏꯃꯥ, ꯅꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯂꯐꯣꯏꯗꯣ ꯃꯁꯤꯡ ꯑꯗꯨꯗꯤ ꯁꯨꯗ꯭ꯔꯤ, ꯑꯗꯨꯒ ꯄꯨꯛꯁꯤꯁꯨ ꯊꯟꯗ꯭ꯔꯤ꯫ ꯄꯨꯛ ꯊꯟꯅꯕ ꯑꯋꯥꯠꯄ ꯂꯐꯣꯏ ꯃꯁꯤꯡ ꯑꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯀꯞꯆꯔꯤ꯫ ꯃꯆꯥ ꯑꯅꯤꯅ ꯀꯟꯅ ꯀꯞꯂꯛꯄ ꯑꯁꯤꯗ ꯎꯃꯪꯗꯨꯗ ꯂꯩꯔꯝꯕ ꯁꯥ ꯀꯩ, ꯁꯥꯃꯨ ꯅꯣꯡꯁꯥ, ꯎꯆꯦꯛꯅꯆꯤꯡꯕ ꯁꯥ ꯀꯌꯥꯗꯤ ꯎꯃꯪꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯃꯥꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕ ꯃꯇꯨꯡ ꯃꯆꯥ ꯑꯅꯤꯗꯣ ꯃꯃꯥ ꯍꯤꯡꯆꯥꯕꯤꯅ ꯃꯈꯨꯠ ꯁꯝꯂꯒ ꯂꯐꯣꯏ ꯑꯃꯨꯟꯕ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯎꯈꯣꯡ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯐꯣꯏ ꯃꯀꯨ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯈꯔ ꯃꯀꯣꯛ ꯑꯗꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯀꯗꯕ ꯅꯨꯄꯥ ꯑꯃ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯡ ꯆꯣꯡꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯐꯣꯏ ꯃꯁꯤꯡ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯁꯥꯝꯕꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯤꯕꯅ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯅꯨꯄꯥꯁꯦ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯁꯤ ꯏꯃꯥ"꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯅꯨꯄꯥꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡꯒ ꯆꯥꯅꯤꯡꯗ꯭ꯔꯣ? ꯏꯃꯥꯗꯤꯅꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯗꯣꯡ ꯑꯁꯦ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯆꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯈꯤꯗꯕꯗꯤ ꯀꯨꯏꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯄꯣꯛꯂꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯃꯥꯗꯤ ꯆꯥꯅꯤꯡꯕꯅ ꯇꯤꯟꯒꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯒꯅꯨꯀꯣ, ꯏꯃꯥ ꯅꯨꯄꯥꯁꯦ ꯍꯥꯠꯇꯨꯅ ꯏꯆꯥ ꯑꯅꯤꯗꯁꯨ ꯃꯤꯁꯥ ꯄꯤꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯥꯡꯂꯕ ꯃꯈꯨꯠ ꯑꯃꯗꯤ ꯆꯍꯤꯀꯌꯥ ꯀꯛꯂꯨꯗ꯭ꯔꯕ ꯑꯁꯥꯡꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯁꯥꯝꯕꯒꯤ ꯃꯈꯧꯔꯤꯗ ꯀꯟꯅ ꯃꯦꯠꯄ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯤꯅ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯀꯛꯆꯦꯡꯅꯣ ꯑꯃꯨꯛ ꯆꯤꯛꯂꯛꯂꯤꯁꯤꯕꯣ? ꯃꯁꯤꯗꯤ"꯫ ꯍꯥꯏꯔꯒ ꯁꯥꯝꯕ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯃꯈꯧꯔꯤꯗꯨꯗ ꯄꯥꯏꯔꯨꯏ꯫ ꯃꯗꯨꯗ ꯈꯨꯠ ꯑꯃꯅ ꯃꯦꯠꯂꯤꯕꯗꯣ ꯃꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯥꯝꯕꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯝꯕꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯊꯨꯅ ꯂꯧꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗ ꯇꯧꯔꯤꯕꯗꯣ ꯃꯆꯥ ꯑꯅꯤꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯁꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ, "ꯏꯃꯥꯕꯨ ꯀꯟꯕꯤꯌꯣ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯤꯡꯆꯥꯕꯤ, ꯑꯩꯁꯦ ꯅꯪꯅ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯀꯟꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯁꯥꯝꯕ ꯀꯧꯏ꯫ ꯉꯁꯤꯗꯒꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯣ ꯅꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯀꯟꯕꯤꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤꯒꯤ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯥꯝꯕꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯝꯕꯁꯨ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯒꯦ ꯈꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯝꯕ ꯎꯃꯪ ꯋꯥꯃꯪ ꯀꯌా ꯐꯥꯎꯗꯨꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯈꯨꯜ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯍꯤꯡꯆꯥꯕ ꯃꯈꯣꯏ 10ꯃꯨꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯐꯥꯗꯨꯅ ꯊꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯅꯨꯄꯥ ꯀꯌꯥꯗꯤ ꯂꯩꯇꯦ, ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨꯅ ꯃꯤꯁꯥ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯍꯥꯠꯂꯒ ꯆꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯋꯥꯠꯂꯤꯕꯁꯦ꯫ ꯁꯥꯝꯕ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯨꯍꯥ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯍꯥ ꯑꯁꯦ ꯂꯤꯟ ꯑꯆꯧꯕ ꯀꯌꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯝꯕꯅ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯃ ꯐꯥꯗꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯂꯒ ꯃꯩꯗ ꯂꯧꯊꯣꯛꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯣ ꯂꯧꯕꯒꯤ ꯃꯅꯝꯅ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯣ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯝꯃꯤ꯫ ꯁꯥꯝꯕꯁꯨ ꯂꯤꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯁꯥꯝꯕꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯁꯥꯝꯕꯒꯤ ꯃꯇꯨꯡꯗꯒꯤ "ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯥꯝꯕ ꯇꯨꯡꯗꯤ ꯑꯣꯟꯊꯣꯛꯇꯕꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯁꯥꯎꯕ ꯌꯥꯗꯦ, ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯒꯨꯍꯥꯗꯒꯤ ꯂꯤꯟ ꯑꯃꯗꯤ ꯆꯥꯔꯤ, ꯑꯗꯨꯕꯨ ꯄꯨꯛꯁꯤꯗꯤ ꯊꯟꯕ ナꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯤꯟ ꯑꯃꯒ ꯐꯥꯔꯒ ꯆꯥꯒꯦ ꯈꯟꯕꯅꯤ"꯫ ꯁꯥꯝꯕꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯗꯣ ꯃꯀꯣꯛꯀ ꯉꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯀꯩꯅꯣ ꯑꯁꯤꯕꯨ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕ ꯑꯣꯏꯒꯗ꯭ꯔꯥ? ꯍꯤꯡꯆꯥꯕ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯁꯦꯠ ꯆꯥꯔꯤꯕꯁꯦ ꯑꯣꯟꯅꯩ, ꯃꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯒꯅꯤ"꯫
ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯉꯥꯏꯈꯣ ꯂꯦꯞꯈꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯥꯝꯕꯁꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯗꯣ ꯁꯥꯝꯕ ꯎꯕꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯥꯝꯕꯒꯤ ꯑꯀꯤꯕ ꯃꯁꯛ ꯑꯗꯨꯗꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯣꯝ ꯍꯤꯡꯆꯥꯕ ꯑꯣꯏꯗꯣꯏꯔꯥ? ꯋꯥꯔꯧꯕꯤꯅꯨ, ꯑꯩ ꯈꯪꯗꯗꯅ ꯈꯥꯝꯖꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯁꯤꯡ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯂꯩꯔꯦ꯫ ꯑꯩꯁꯦ ꯃꯤꯑꯣꯏꯕꯅ ꯀꯤꯕ ꯈꯛꯇ ꯅꯠꯇꯅ ꯍꯤꯡꯆꯥꯕꯁꯤꯡꯅꯁꯨ ꯀꯤꯔꯕꯅꯤꯅ ꯑꯩꯁꯦ ꯍꯤꯡꯆꯥꯕ ꯃꯀꯣꯛꯅꯤ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯥꯝꯕ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ? ꯃꯇꯝꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯩꯈꯣꯏ 10ꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯂꯩꯔꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛꯇꯨꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯅꯈꯣꯏ ꯈꯪꯗ꯭ꯔꯣ ꯍꯥ? ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯅꯈꯣꯏꯁꯦ ꯊꯧꯒꯜꯂꯣꯟ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ? ꯉꯁꯤꯗꯤ ꯅꯣꯏ ꯋꯥꯔꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯇꯥꯕ꯭ꯔꯥ ꯍꯤꯡꯆꯥꯕ? ꯂꯦꯝꯍꯧꯔꯤꯕ ꯍꯤꯡꯆꯥꯕ ꯃꯥꯄꯜ ꯑꯗꯨꯁꯨ ꯀꯧꯊꯣꯔꯛꯎ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯔꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯄ꯭ꯔꯛ ꯄ꯭ꯔꯛ ꯆꯠꯈꯤꯗꯨꯅ ꯍꯤꯡꯆꯥꯕ ꯑꯇꯩꯗꯨꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯁꯥꯝꯕꯁꯨ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯃꯃꯩ ꯄꯥꯏꯔꯒ ꯃꯊꯛꯇ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯃꯈꯣꯏ ꯃꯁꯤꯡ ꯁꯨꯅ ꯁꯥꯝꯕꯒꯤ ꯃꯇꯨꯡꯂꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯤꯡꯆꯥꯕ 10ꯗꯣ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯥꯝꯕ ꯂꯤꯟ ꯑꯆꯧꯕ ꯑꯗꯣ ꯃꯀꯣꯛ ꯊꯗꯠꯇꯨꯅ ꯃꯋꯨꯟ ꯈꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕ 10 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛ, ꯅꯅꯥꯏ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯁꯨꯅ ꯂꯥꯛꯂꯦꯗꯅ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯅꯈꯣꯏ 10 ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯗꯕꯒꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯡ ꯁꯨꯔꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯏ ꯅꯗꯥꯎꯗꯤ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯒꯤ ꯃꯔꯝ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨ ꯅꯠꯇꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯤꯁꯥ ꯑꯌꯥꯏꯕꯁꯨ ꯂꯩꯖꯔꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯝꯖꯔꯤ꯫ ꯃꯤꯁꯥ ꯑꯇꯦꯛꯄ ꯆꯥꯅꯤꯡꯂꯕꯁꯨ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯃꯇꯝꯗꯨꯗ ꯁꯥꯝꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯠꯆꯥ, ꯅꯈꯣꯏꯁꯤ ꯃꯤꯁꯥ ꯆꯥꯕꯀꯣ? ꯂꯩꯔꯝꯂꯦꯟꯗ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤꯗꯅ꯫ ꯃꯤꯔꯝꯂꯦꯟꯗ ꯂꯩꯈꯤꯕ ꯍꯤꯡꯆꯥꯕꯁꯤꯡꯁꯦ ꯃꯊꯤꯕꯣꯡ ꯂꯥꯎꯏ ꯍꯥꯏꯅꯕꯗꯣ꯫ ꯇꯥꯎ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯃꯤꯁꯥ ꯆꯥꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯥ ꯆꯥꯕ ꯍꯦꯛ ꯊꯦꯡꯅꯔꯕ ꯆꯥꯔꯤꯕ ꯍꯤꯡꯆꯥꯕꯗꯣ ꯂꯩꯔꯝꯂꯦꯟꯗ ꯈꯨꯗꯛꯇ ꯄꯨꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯔꯝꯂꯦꯟꯗ ꯆꯥꯅꯕꯗꯤ ꯅꯨꯡꯖꯥꯎ ꯑꯣꯏꯅ ꯄꯤꯖꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕ ꯍꯤꯡꯆꯥꯕ, ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯒ ꯇꯥꯏꯕꯪ ꯃꯤ ꯇꯥꯗꯕ ꯎꯃꯪꯒꯤ ꯋꯥꯡꯃꯗ ꯂꯩꯒꯗꯧꯕꯅꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯅꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯍꯥ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨꯁꯨ ꯄꯥꯈꯠꯄꯗꯒꯤ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕ ꯈꯨꯟꯖꯥ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯒꯨꯍꯥ ꯃꯅꯥꯛꯇ ꯄꯨꯔꯛꯏ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯅ ꯁꯥꯝꯕ ꯎꯕꯗ ꯍꯤꯡꯆꯥꯕꯗꯒꯤ ꯃꯥꯕꯨꯅ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯁꯥꯝꯕꯅꯁꯨ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗꯤ ꯂꯧꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯝꯕꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯤꯕꯀꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯒꯨꯍꯥ ꯑꯁꯤꯗ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯂꯤꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯂꯤꯟ ꯑꯁꯦ ꯑꯃꯨꯛ ꯄꯨꯖꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯕꯤꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯤꯟ ꯃꯌꯥꯝ ꯑꯗꯣ ꯍꯤꯡꯆꯥꯕ ꯃꯈꯣꯏ 10ꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯩꯇꯦꯛ ꯑꯣꯜꯍꯜꯂꯕ ꯃꯇꯨꯡ ꯄꯨꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯁꯥꯝꯕ ꯊꯃꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯩ, ꯈꯨꯟꯖꯥ ꯃꯌꯥꯝꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯁꯥꯝꯕꯕꯨ ꯀꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯁꯛꯇꯆꯨꯗ ꯋꯥꯠꯇꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯁꯥꯝꯕꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯑꯣꯏꯕꯤ, ꯅꯍꯥꯛꯀꯤ ꯏꯄꯥ ꯏꯃꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯏꯕꯨꯡ ꯏꯄ꯭ꯋꯥꯗꯤ ꯌꯥꯎꯗꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯔꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛ, ꯅꯆꯟ ꯑꯩꯒꯤꯗꯤ ꯏꯄꯥ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯅ ꯂꯩꯖꯔꯤ꯫ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯁꯥꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯏꯄꯥ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛ
ꯅꯍꯥꯛ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯝꯕꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯅꯤ, ꯃꯗꯨꯗ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯏꯄꯥ ꯏꯃꯥ ꯅꯆꯤꯟ ꯅꯅꯥꯎ ꯑꯋꯥꯕ ꯄꯤꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯏꯄꯥ ꯏꯃꯥ ꯅꯆꯤन ꯅꯅꯥꯎ ꯂꯥꯏꯔꯦꯝꯂꯦꯟꯗꯒꯤ ꯑꯁꯤ ꯂꯥꯏ ꯂꯥꯛꯇꯨꯅ ꯂꯧꯈ꯭ꯔꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯔꯕꯗꯤ ꯑꯁꯤ ꯂꯥꯏꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯑꯩꯅ ꯅꯣꯏꯕꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛ, ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯩꯅ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯏꯄꯥ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎꯕꯨꯗꯤ ꯀꯟꯕꯤꯌꯨꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯤꯔꯝꯂꯦꯟ ꯀꯣꯏꯔꯨꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯆꯠꯀꯗꯕ ꯋꯥꯠꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯣꯏꯅꯤꯡꯂꯤꯕ ꯃꯐꯝ ꯑꯁꯦ ꯆꯠꯄꯗ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ, ꯌꯥꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯑꯋꯥꯕ ꯇꯥꯗ꯭ꯔꯕꯗꯤ ꯌꯥꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯝꯕ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯝꯕꯗ ꯃꯨꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯖꯗꯦ, ꯃꯔꯝꯗꯤ ꯁꯥꯝꯕꯒꯤ ꯃꯁꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯃꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯎꯕꯗ ꯁꯥꯝꯕ ꯃꯁꯥ ꯑꯗꯣ ꯏꯔꯨꯖꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯥꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯟ ꯁꯛꯍꯦꯟꯕꯤ, ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯉꯥꯏꯍꯥꯛꯇ ꯂꯦꯞꯈꯣ, ꯑꯗꯣ ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯏꯆꯟ ꯍꯥꯏꯅ ꯀꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯕꯣꯛꯂꯩ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯟ ꯀꯕꯣꯛꯂꯩ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯦꯞꯈꯣ꯫ ꯇꯨ ꯎꯔꯕ꯭ꯔꯥ, ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯏꯔꯨꯖꯒꯦ, ꯅꯍꯥꯛ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ꯫ ꯀꯕꯣꯛꯂꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯁꯥꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕ ꯍꯧꯈ꯭ꯔꯦ꯫ ꯁꯥꯝꯕꯅ ꯏꯔꯨꯖꯔꯤꯉꯩ ꯎꯃꯪ ꯑꯗꯨꯗꯒꯤ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯀꯕꯣꯛꯂꯩꯕꯨ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯃꯁꯥꯗꯗꯤ ꯆꯤꯛꯍꯧꯗ꯭ꯔꯦ꯫ ꯃꯁꯥꯗ ꯆꯤꯛꯄꯒꯤ ꯃꯍꯨꯠꯇ ꯀꯕꯣꯛꯂꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇ ꯑꯣꯏꯅ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯀꯩꯗꯨꯅ ꯆꯤꯛꯄ ꯑꯗꯨꯗ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯀꯟꯅ ꯂꯥꯎꯔꯒ ꯁꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯥꯝꯕꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯌꯦꯡꯈꯠꯂꯛꯄꯗ ꯀꯩꯖꯥꯎ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯁꯥꯝꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯄ ꯎꯕꯗ ꯀꯩ ꯑꯗꯨꯁꯨ ꯀꯤꯈꯤꯕꯅ ꯀꯨꯟꯙꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯝꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯁꯥ ꯑꯗꯣ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯩ ꯑꯗꯨꯗ ꯁꯥꯝꯕꯅ ꯊꯤꯅ ꯆꯩꯔꯝꯃꯤ, ꯍꯦ ꯀꯩ, ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯀꯟꯕ ꯁꯥꯝꯕ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯄꯥꯝꯃꯨꯗ꯭ꯔꯕꯗꯤ ꯍꯧꯒꯠꯂꯨ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯦ ꯅꯪꯒꯤ ꯅꯊꯛꯇ ꯇꯣꯡꯍꯜꯂꯨ꯫ ꯀꯩ ꯑꯗꯨ ꯁꯥꯝꯕꯅ ꯁꯥꯎꯔꯦ ꯈꯪꯂꯕꯗ ꯍꯧꯒꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯩ ꯑꯗꯨꯗ ꯀꯕꯣꯛꯂꯩꯕꯨ ꯇꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯤ ꯁꯥꯝꯕꯗ ꯍꯥꯟꯅ ꯀꯤꯔꯝꯕ ꯑꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯀꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯗꯥꯏ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯑꯗꯨꯗ ꯁꯥꯝꯕꯅ ꯎ ꯑꯀꯪꯕ ꯈꯔ ꯊꯤꯔꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯇꯤꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯅꯝ ꯑꯗꯨ ꯍꯦꯛ ꯅꯝꯂꯨꯕꯗꯒꯤ ꯁꯥꯝꯕꯗꯤ ꯃꯕꯨꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯕꯣꯛꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯟ ꯀꯕꯣꯛꯂꯩ, ꯅꯍꯥꯛ ꯀꯩ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯀꯩꯁꯨ ꯀꯨꯏꯔꯣꯏ, ꯀꯤꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯀꯩ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯃꯅꯝ ꯅꯝꯂꯤꯕꯁꯦ ꯊꯤꯗꯨꯅ ꯍꯦꯛꯂꯛꯀꯦ, ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤꯗꯤ ꯂꯦꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯝꯕ ꯊꯩꯕꯣꯡꯒꯤ ꯂꯤꯈꯨꯜ ꯂꯤꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯃꯪ ꯑꯣꯏꯕꯅ ꯁꯥ ꯎꯆꯦꯛ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯗ ꯀꯕꯣꯛꯂꯩ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯃꯩ ꯑꯗꯨꯕꯨ ꯇꯤꯛꯄ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯩꯕꯣꯡ ꯑꯆꯧꯕ ꯑꯃꯨꯟꯕ 3 ꯄꯨꯔꯛꯇꯨꯅ ꯀꯕꯣꯛꯂꯩꯗꯁꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯋꯥꯕꯗꯒꯤ ꯊꯩꯕꯣꯡ ꯑꯗꯨꯕꯨ ꯄꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯊꯩꯕꯣꯡ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯥꯝꯕꯅ ꯃꯔꯨ ꯐꯥꯎꯕ ꯂꯦꯝꯍꯟꯗꯅ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯩ ꯃꯅꯥꯛꯇꯨꯗ ꯃꯈꯣꯏ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯕꯨꯛ ꯐꯕ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤꯗꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯁꯨ ꯐꯪꯖꯗꯦ꯫
ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯒ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯍꯩ ꯇꯧꯗꯨꯅ ꯃꯥꯡꯍꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯀꯌꯥꯁꯦ ꯈꯟꯅ ꯈꯟꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯁꯥꯝꯕꯗ ꯀꯕꯣꯛ ꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛ, ꯅꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯦ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯑꯣꯏꯔꯕ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯆꯟ ꯀꯕꯣꯛꯂꯩ, ꯏꯕꯨꯡ ꯋꯥ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ꯫ ꯏꯕꯨꯡ ꯁꯥꯝꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯎ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨꯝꯅ ꯀꯧꯔꯛꯎꯀꯣ꯫ ꯑꯗꯨꯒ ꯏꯆꯟ, ꯑꯩꯒꯤ ꯑꯁꯦꯡꯕꯁꯦ ꯅꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤ꯫ ꯃꯇꯝ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯨꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯅꯍꯥ ꯑꯃ ꯑꯅꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯟ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃ ꯆꯪꯂꯒ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯁꯨꯁꯥ, ꯅꯈꯣꯏꯕꯨ ꯅꯣꯡꯃ ꯏꯄꯨꯅ ꯍꯥꯏꯕꯗꯣ ꯆꯠꯂꯨꯗ꯭ꯔꯕꯣ? ꯅꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯋꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯨ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯛꯇ ꯀꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯊꯤꯕ ꯅꯁꯛꯁꯤꯡ ꯑꯗꯣ, ꯅꯨꯄꯤꯅ ꯌꯥꯗꯕꯗꯣ ꯑꯗꯨꯝꯅ ꯆꯠꯂꯨꯔꯕꯗꯤ ꯅꯈꯣꯏꯁꯦ ꯅꯨꯄꯤꯅ ꯌꯥꯔꯒꯗꯕꯅꯤ꯫ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗꯕ ꯇꯧꯒꯅꯨꯀꯣ." ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯍꯥꯁꯤꯡ ꯑꯗꯨꯁꯨ ꯑꯍꯟ ꯑꯗꯣ ꯆꯠꯈ꯭ꯔꯕꯗ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯑꯅꯤ, ꯅꯈꯣꯏꯕꯨ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ꯫ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯗꯅ, ꯇꯟꯕ꯭ꯔꯣ ꯅꯈꯣꯏꯕꯣ?" ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯐꯝ ꯑꯗꯣ ꯆꯠꯄꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯠꯄꯗ ꯎꯃꯪ ꯑꯃꯗꯤ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯣ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯁꯥ ꯀꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯄꯥꯝꯗꯦ ꯏꯇꯥꯎ꯫ ꯁꯥ ꯀꯩ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ꯫ ꯊꯕꯛ ꯑꯁꯦ ꯑꯁꯨꯝ ꯁꯨꯗꯨꯅ ꯂꯩꯖꯔꯒꯦ." ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯁꯥꯝꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯁꯥꯝꯕꯅ ꯀꯕꯣꯛꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯍꯥꯛꯄꯨ ꯋꯥꯔꯕ꯭ꯔꯣ? ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯀꯨꯏꯔꯔꯣꯏ, ꯄꯟꯊꯨꯡꯁꯨ ꯌꯧꯔꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤ꯫ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯇꯥꯟꯖꯥꯗꯨꯗ ꯀꯕꯣꯛꯂꯩꯅ, "ꯏꯕꯨꯡ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ꯫ ꯃꯤ ꯇꯥꯕ ꯈꯨꯜꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯥꯜꯂꯤ꯫ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤꯌꯨ." ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤꯕꯗꯣ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯀꯩ ꯑꯗꯨ ꯇꯣꯡꯅ ꯇꯣꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯄꯒ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯁꯥꯝꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯈꯨꯟꯖꯥ ꯄꯨꯝꯕꯗꯤ ꯀꯤꯕꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯀꯤꯔꯤꯕꯗꯤ ꯁꯥꯝꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅ ꯀꯩ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯕ ꯀꯤꯕꯅ ꯂꯣꯠꯅꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯥꯝꯕꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯅꯕ ꯊꯣꯡꯂꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯀꯌꯥꯒꯤ ꯃꯅꯝ ꯂꯥꯛꯄꯗ ꯁꯥꯝꯕꯁꯨ ꯃꯕꯨꯛ ꯂꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯃꯗ ꯆꯪꯂꯨꯕꯗ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯁꯥꯝꯕꯅ ꯃꯗꯨ ꯎꯔꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯀꯔꯤ ꯈꯨꯟꯖꯥꯁꯤꯡꯅꯣꯅꯦ? ꯂꯥꯏꯔꯦꯝꯂꯦꯟꯗꯒꯤ ꯂꯥꯛꯄ ꯑꯩ ꯎꯕꯗ ꯂꯣꯏꯅ ꯂꯣꯠꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯂꯣꯠꯈꯤꯕꯗꯨꯅ ꯐꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯣꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯁꯣꯏꯗꯅ ꯍꯥꯠꯅꯤꯡꯒꯅꯤ꯫ ꯐꯔꯦ, ꯅꯣꯏꯅ ꯆꯥꯒꯗꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯦ ꯑꯩ ꯑꯣꯏꯅ ꯐꯪꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯒ ꯀꯕꯣꯛꯂꯩꯒ ꯄꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯁꯥꯝꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯈꯨꯜ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯉꯁꯤꯗꯤ ꯅꯨꯄꯥ ꯈꯔꯅ ꯍꯥꯏꯅꯈꯤꯕ ꯎꯃꯪ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯕꯒ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯁꯥ ꯀꯩ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯃꯤꯅꯝ ꯃꯅꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯝ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤ ꯁꯥ ꯀꯩ ꯃꯌꯥꯝꯗꯣ ꯂꯨꯝꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯟꯗꯛꯇꯤ ꯎꯃꯪ ꯑꯗꯣ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯃꯅꯝꯅ ꯁꯤꯟꯕ ꯊꯨꯡꯅ ꯅꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯎꯃꯪ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯒꯤ ꯁꯔꯨꯁꯨ ꯃꯀꯛ ꯃꯀꯛ ꯇꯥꯕ ꯀꯕꯣꯛꯂꯩꯅ ꯎꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯕꯣꯛꯂꯩ ꯇꯁꯦꯡꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯝꯕꯒꯤ ꯃꯈ꯭ꯋꯥꯡꯗ ꯂꯥꯝꯗꯨꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯁꯥꯝꯕꯁꯨ ꯀꯕꯣꯛꯂꯩꯁꯦ ꯀꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯑꯣꯝ ꯑꯆꯧꯕ ꯑꯃ ꯁꯥꯝꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯁꯑꯣꯝ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯗꯣ ꯁꯥꯝꯕꯅ ꯎꯕꯗꯒꯤ ꯁꯑꯣꯝ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯒ ꯁꯥꯝꯕꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯁꯑꯣꯝꯒꯤ ꯃꯉꯛ ꯑꯗꯨꯗ ꯇꯥꯞ ꯐꯥꯔꯒ ꯃꯉꯛ ꯑꯗꯨ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯂꯩꯊꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯝꯕꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯍꯤꯡꯆꯥꯕ ꯃꯌꯥꯝꯒꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯤ꯫
ꯃꯈꯣꯏꯁꯨ ꯃꯤꯅꯝ ꯅꯝꯕ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯩ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯄꯨꯝꯅꯃꯛꯅ ꯎꯔꯝꯃꯤ꯫ ꯁꯥꯝꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯥꯝꯕ ꯎꯕꯗ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯇꯩꯗꯨꯁꯨ ꯀꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯏ, ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯥꯝꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯥꯝꯕ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯗꯣ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯂꯩꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯍꯤꯡꯆꯥꯕꯤꯁꯤꯡ, ꯑꯩ ꯑꯁꯦ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯂꯥꯛꯄ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯍꯤꯡꯆꯥꯕ ꯃꯀꯣꯛꯇꯨꯅꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯉꯁꯤꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯗꯤ ꯃꯤꯑꯣꯏꯕꯒ ꯅꯛꯅꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗ꯭ꯔꯕ ꯅꯈꯣꯏ ꯂꯣꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯄꯨꯔꯒ ꯆꯩꯔꯥꯛ ꯄꯤꯒꯅꯤ." ꯁꯥꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯗꯣ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯎꯃꯪ ꯑꯗꯣ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯈꯜ ꯀꯌꯥꯒꯤ ꯍꯩ ꯂꯩ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯠꯄ ꯎꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯅꯁꯨ ꯃꯗꯨꯕꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯑꯗꯣ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯥꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯀꯕꯣꯛꯂꯩ, ꯅꯍꯥꯛ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯐꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯂꯦꯞꯇꯅ ꯆꯠꯂꯁꯤ꯫ ꯑꯩꯒꯤ ꯂꯝ ꯀꯣꯏꯕꯒꯤ ꯃꯐꯝꯗꯤ ꯃꯐꯝ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯁꯥꯝꯕ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯈꯔ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯩ ꯃꯈꯜ ꯀꯌꯥꯅ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯀꯣꯏꯅ ꯁꯥꯠꯄ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯝꯕꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯁꯥ ꯑꯗꯣ ꯏꯔꯨꯖꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯁꯥꯝꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯁꯪꯕꯥꯟꯅꯔꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯑꯁ, ꯀꯔꯤ ꯏꯁꯤꯡ ꯃꯆꯨꯅꯣ ꯑꯁꯤꯗꯤ? ꯏꯁꯤꯡ ꯑꯁꯤꯅ ꯂꯨꯖꯕꯗ ꯑꯩꯒꯤ ꯁꯛ ꯑꯊꯤꯕꯁꯦ ꯐꯖꯊꯣꯛꯈꯤꯗꯧꯕꯒ ꯍꯦꯛ ꯃꯥꯜꯂꯤ꯫ ꯀꯥꯟꯅꯗꯦ, ꯏꯁꯤꯡ ꯑꯁꯤꯗ ꯏꯔꯨ ꯂꯨꯖꯔꯕꯗꯤ ꯑꯋꯥꯕ ꯆꯣꯛꯊꯕ ꯀꯣꯛꯀꯅꯤꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯂꯨꯞꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯀꯨꯆꯨ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯊꯣꯛꯂꯝꯃꯤ꯫ ꯁꯥꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ "ꯑꯣ, ꯆꯨꯝꯃꯤꯗꯅ, ꯅꯣꯡꯃ ꯊꯕꯛ ꯁꯨꯕ ꯅꯍꯥ 2-3ꯗ ꯑꯍꯟꯗꯨꯅ ꯍꯥꯏꯍꯧꯕꯗꯣ, ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯁꯛ ꯊꯤꯔꯤꯕꯗꯣ ꯐꯖꯒꯅꯤ ꯍꯥꯏꯈꯤꯕꯗꯣ, ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯁꯨ ꯑꯊꯤꯕ ꯁꯛꯁꯦ ꯐꯖꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤన్ ꯂꯨꯞꯇꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯕꯣꯛꯂꯩꯗꯤ ꯂꯩ ꯃꯌꯥꯝꯗꯣ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ, "ꯀꯅꯥꯅꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯂꯤꯕꯗꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯀꯕꯣꯛꯂꯩꯅ ꯁꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯃꯄꯨ ꯂꯥꯛꯑꯦ, ꯀꯥꯈꯠꯂꯛꯑꯣ." ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯁꯥꯝꯕꯕꯨ ꯀꯧꯔꯛꯏ, ꯑꯗꯨꯕꯨ ꯁꯥꯝꯕꯗꯤ ꯀꯥꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯅ ꯁꯥꯝꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯁꯥꯝꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯝꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯂꯥꯏꯔꯦꯟꯕ ꯑꯃꯒꯨꯝ ꯐꯖꯔꯝꯈꯤ꯫ ꯀꯕꯣꯛꯂꯩꯗꯤ ꯏꯉꯛ-ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯝꯕꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯦꯛ ꯀꯥꯔꯛꯄꯒ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ. ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯋꯥꯔꯗꯨꯅ ꯆꯣꯛꯊꯕ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯨꯝꯖꯔꯨꯔꯦ, ꯋꯥꯔꯧꯕꯤꯒꯅꯨ." ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯋꯥꯔꯧꯗꯦꯗ, ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯕꯤꯌꯨ. ꯅꯍꯥꯛꯅ ꯂꯨꯞꯂꯨꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯈ꯭ꯔꯤꯅꯤ. ꯑꯁꯤꯗ ꯁꯤꯖꯒꯦ ꯍꯥꯏꯔꯒ ꯂꯨꯞꯂꯕꯗꯤ ꯁꯤꯅꯤ. ꯑꯗꯣ ꯅꯍꯥꯛꯇꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯐꯔꯦ. ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯌꯨ." ꯁꯥꯝꯕ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯅꯣꯡꯃ ꯍꯅꯨꯕꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, "ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯛ ꯊꯤꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯨꯞꯂꯨꯕꯗꯒꯤ ꯐꯖꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯩꯃꯨꯛ ꯂꯥꯏꯔꯕ ꯂꯩꯇꯦ. ꯅꯣꯡꯃꯇ ꯄꯨꯛ ꯊꯟꯅꯁꯨ ꯆꯥꯖꯔꯛꯇꯦ. ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯁꯤꯔꯁꯤ ꯆꯪ ꯑꯁꯤ ꯈꯟꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ. ꯑꯗꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯗ ꯏꯇꯥꯎꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ." ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯝꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯀꯗꯥꯏꯐꯥꯎ ꯆꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯁꯤꯅꯁꯨ ꯈꯪꯖꯔꯦ ꯃꯗꯨꯗꯤ ꯁꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ ꯏꯇꯥꯎ, ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦꯗ. ꯀꯜꯂꯕ ꯍꯤꯡꯆꯥꯕ ꯁꯥ ꯀꯩ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯏꯇꯥꯎꯅ ꯑꯍꯥꯟꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯄꯤꯕ ꯉꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯍꯥꯛꯅ ꯌꯨꯝ ꯍꯟꯕꯗ ꯃꯤꯀꯨꯞꯇ ꯌꯧꯈꯤꯅꯕ ꯃꯤꯇ꯭ꯔꯪꯒꯤ ꯁꯒꯣꯜ ꯑꯃ ꯄꯤꯒꯅꯤ.
Aduga kay asisu ngasidagi mitranggi kay oihangani aduga aibusu nakhoigi khulda pubiyu aisu nakhoina thong thakpa ahawba matheldo nungtigi pijau asi haina hairam adubu nupa ase hingsabani haibadi haidoktre maramdi adubu hek hairubada mahak miyoibagi chak ensang chaba phangloi khanbagi asumna mitrangi pukri adudagi mitrangi chai amadi mitrangi khudop laukhatladuna pirami adugi matung mitrangi sagol amasu pirami asumna makhoi ahum amadi sagol kaiga loinana mikupta sambagi kul yoraklami aduga sambagi kuina leinarudraba yum aduda changduna mitrang tawraga yum adubu konunggumna phajahanki kabuk laisu hojikti yamna nungaiba haibado oijare maramdi mahaka loinaruriba misak ase hingsaba nate haiba khanglakpadagi asumna matam khara leiraba matung kabuk laisu sambada nungsiba phaurakki sambanasu kabuk laibu nungsiba phaurakki adugi matung makhoi anisu luhongduna amata oina laiminaki matam asida makhoi anina hingsaba nupa aduda ahawba mathel mayam ama nungtigi sahi kharagi matung mitrangi sagol adu tonghanduna mikupta kabuk laigi khuldasu chattuna mama mapa machin manauda kabuk lai luhongle haiduna hairami macha kabuk laina tekta kaidana laibu uraga mama mapasu yamna harawrami asumna kabuk lai amadi samba mitrang haiba hingsaba aduna magi awababu kokpirami hingsaba nupa adusu haujikti mirakta tona tinaduna lairakpana mahaksu taibang oibi nupi amaga luhongkhirami asumna sambagi kul asisu haujikti nungaiba kul ama oiduna mipum khudingmakna nungaina pankhirami